ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯄꯥꯎꯔꯧ ꯐꯠꯇꯕ ꯃꯤꯗꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ ꯄꯥꯎꯔꯧꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯤꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯈꯨꯜ ꯑꯃꯗ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯃꯔꯝꯆꯠ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯁꯟ ꯏꯔꯣꯏꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤ꯫ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯍꯨꯔꯥꯟꯕ ꯃꯥꯕꯨ ꯀꯤ ꯇꯨꯀꯠꯆꯕꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯒ ꯃꯥꯌꯣꯛꯅꯒꯦ ꯈꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯄ ꯍꯨꯔꯥꯟꯕ ꯑꯆꯧꯕꯗꯣ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯦ, ꯍꯨꯔꯥꯟꯕ ꯇꯣꯛꯂꯦ꯫ ꯃꯄꯥꯅ ꯍꯨꯔꯥꯟꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯁꯨ ꯅꯣꯝꯕ ꯇꯟꯕꯗꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯇꯨꯅ ꯑꯅꯥꯕ ꯑꯣꯏꯔꯦ, ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯀꯅꯥ ꯑꯃꯠꯇꯅ ꯑꯅꯥꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯗꯦ, ꯑꯅꯥꯕ ꯍꯪꯕꯤꯔꯗꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯃꯥꯗ ꯁꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯑꯁꯤꯅ ꯏꯄꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯅ ꯁꯤꯔꯒ ꯄꯣꯠꯂꯣꯏꯒꯦ ꯈꯟꯒꯅꯨ, ꯅꯇꯣꯝꯗꯅ ꯄꯣꯠꯂꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯗꯨꯅ ꯃꯤꯒꯤ ꯃꯥꯡ ꯇꯥꯛꯅꯕ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯍꯌꯦꯡ ꯁꯤꯔꯒ ꯏꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯛꯎ꯫ ꯃꯗꯨꯇꯅ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯂꯪꯖꯈꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯉꯝꯒꯅꯤ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯍꯨꯔꯥꯟꯕ ꯑꯗꯣ ꯁꯤꯔꯦ꯫ ꯃꯄꯥꯅ ꯄꯥꯝꯖꯕ ꯑꯗꯣ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯁꯤꯕ ꯃꯄꯥꯒꯤ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤ꯫ ꯆꯩꯅ ꯂꯦꯡꯁꯤꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯌꯧꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯂꯒ ꯇꯨꯔꯦꯟꯗ ꯇꯥꯎꯊꯣꯔꯛꯄꯗꯣ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯨꯔꯦꯟꯗꯒꯤ ꯇꯣꯔꯕꯥꯟꯗ ꯑꯁꯤꯕꯗꯣ ꯆꯤꯡꯈꯠꯇꯨꯅ ꯊꯝꯂꯒ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅ ꯆꯦꯟꯈꯠꯇꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯈꯔ ꯊꯥꯔꯛꯇꯨꯅ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯆꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯈꯨꯜꯒꯤ ꯁꯟ ꯏꯔꯣꯏꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯝꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯂꯒ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯊꯥꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯐꯥꯒꯠꯂꯒ ꯗꯟꯗꯤ ꯄꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯁꯨꯝꯅ ꯄꯥꯎꯔꯧꯅꯩ, "ꯐꯠꯇꯕ ꯃꯤꯗꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ"꯫